Nscn IM ga khut thongnabagi thodokta Kuki National Army KNFB gi Lanmee mari chat khibaga loinana AK series gi rifle mari sumunba ngamhore hairi thodok asigi matangda aikhoi gi paumina phangba pau gi matung inadi ngasi ayuk Kamjong district ki manung channa laiba Asang Khulen amadi Myanmar ka tainaba Phayang village ani gi marakta Nscn amadi KNFB ani gi marakta akanba mong da khut thongna bagi thodokta KNFB gi Lanmee mari adu hatpungam khibani hairi Nongmei Kapnabada thodok adu pung amarom hena chathaki laikhidraba sing adudagi AK series rifle mari yauna khulai Kayasu lobungamlei asiba hakchang sing adu hojik phawbagi oina masak maming khangdok pungamdrei baw asina makata na hai Kamjong district ki manung chanba Asang Khulen gi mafam ama odiba kaka haina khangnaba mafam aduda KNFB gi Lanmee sing aduna changsil laktuna landarak patiki thodok adu thokhibani hairi thodok aduna maram oirga Myanmar ga tainariba Kamjong district ki namli wangli choro amadi Asang Khulen gi myam sing mi paiba poknaki pau asina makha taribadi ngasidagi numit kharnigi mamangda army amadi KNFB gi apunba kangbuna drone siznaduna landarakibagi thodokta khunja singi yum kai amang atta thokkibagi thodok laikre hairi Miyamgi Khongjang manung da CM na pauna kaithel gi lambi Imphal airport ke samgat sagal ibasing yengkhre data internet service athubada hangdok lagani haina wai khamcha na phongdokre Bisnupur district ki Tronglaubi awang laikai da tahiyam na noriba machin noka bom pakhai handuna hathiba aduga mihat adubu yaning da phongdok tuna Khongjang changsinbada misam ahum siat piap na nongmei na kaptuna hathibagi thodok ki mayokta miyamna akanba Khongjang changsilengai cherakta pauna kaithel gi lambi samjilibising amasung Birtikendrajit International Airport nauna sagatliba terminal building CM yumnam khamcha na yengsinkhre pauna kaithel gi lambi amasung drain sembadu yengsenba khongchat aduda mari lainaba singda chief minister na karamba matamda lambi asi sembaloigadabage haina yamna kanna hangki official sing aduna athuba matamda loisilagani di hairaga Thamasing adudi pankide adubu chief minister na dimyam gi lambi chathok chasingi khudong chadabasigi matam koina lehenba yaroi haina hongdokpaga loina na athubada thabak loisinna na bakhangi khongchat aduda paumising na hangba wahang amagi paukhum piraduna chief minister na yamna tentak na haiki irang na maram oirga haujik thingjinduna thamliba data internet service athubada hangdokpagani hairamki Birtikendrajit International Airport yengsinbagi khongchat aduda Airport Authority of India AAI gi manager Civil Aviation Devi Prasad Jimon na hojik paikhatliba anoba terminal building sabagi thabak thorom asigi marik chumba paudam chief minister da pikhi AAI gi mari lainaba official singa wari sanabada chief minister na anoba terminal building asi matam chana saba losinaba honabada lengak ki maikai dagi angamba thakta mateng pangani haina thajaba pikhi chief minister na hojik laiba airport ki air cargo terminal gi phibam siyengsin ki Yasnan Engineers and Construction Private Limited na paikhatliba anoba terminal building sabagi thabak asi mapung phana loisilabadi passenger singda chawnu khudong chaba fangalagani hojik airport asi nongmada pung taragani thoidagi taramari fawba mathau tawribasi pung kunmari mathau tawhanba ngamlagani hairi Anoba terminal building asina Zahida passenger million manga fawba changthok changsin tawnabagi khudong chaba lahengadori masigi sumathakta gari khampham gi khudong chaba hengat hanbaga loinana hojik supnagi car chama ka khamba thamba yaribasi anoba integrated terminal complex saba loiragadi car listing amaga supna marifuma khamba yargani anoba integrated terminal building sabagi thabak asi mamang thagi kunga nipanda additional chief secretary transport Anurag Baspai na yangsin basu laikre sahi asigi December 13 da loisinabagi pandam thamliba project asi matam chan loisinaba mahakna mari lainaba agency singda khanganba laikre airport ta paikhatliba thabak thoram asigi matangda maru oiba review meeting ama pangthokpaga loinana matam chana terminal building saba loisinduna mai amadi isingi award palahendana bagi matangda kupna khanna nainaki CM gi yengsin khongchat aduda Manipur lenga ke chief secretary Dr. Punit Kumar Goyal additional chief secretary transport Anurag Baspai commissioner to chief minister N Ashok Kumar transport director Kumanthem Daina Public Works Department ki chief engineer CIS Biswa Chandra amadi Airport Authority of India ki atai makok thongba official Kayasu sarugyakhi KCP gi nifutaruk suba mapok kuman thorong gi paujil pirakli
Kanglaipak Communist Party gi imputaruk suba mapok kumon lakpada Party gi Central Committee na Kanglaipak amadi Wesya gi yawolup sing amadi imalup sing siyaso sing intellectual sing public leader sing media fraternity hakselloy kumairoi sing mahiroi sing amadi longmi sinmi khwai pumna maki maphamda yawolgi kai khumnaba ulakpaga loina sahi gi warul thamlakli Central Committee na thadorakpa cherol asina hai Ningtam lanting da thawai kat khaba yawl Lanmee singi mafamda yawolgi ikai khumnaba utpaga loinana lanfamda naibak thibadagi aso open nangduna soinai raba yawl Lanmee sing amadi yekna bagi kaisam sangda phadokta duna leiriba yawoloi pumnamaki mafamda su ikai khumnaba ulli Kukijo terrorist singna handak chatharakki batrong lawbi ki mihata pikliba angang ani amasung CRPF na kaptuna hatpi khrabana ha ahum maraibak thi khraba maral leijada basing asigi awabada saruk yabaga loinana yawolgi ke khumnaba ulli Manipur Kanglaipak asi Asia gi maning tamba lebak singi manungda yamna maru oiba lebak ama oirakhi haibasi aiba puwari na lengdana khudam changdam oiri haina palladuna cherol asina hai Ireibak ki maming miraipak sa singna magi marol da tongan na kongrami Chinese singna Xiao Polo Men Barmis singna Lamsu Misu San sing natraganing tituren ginong poktaba miyoy singna Kase Kasari amadi Bengali singna Moglai Assamese singna Mekeli kongrami kumjali singa makachamapan ni Fumapan gi October 10 da Manipur bu Bharat na namdana loksan kraba matungda Manipur macha sing amuk anahut pangamdana bab makal makha kaya ge pambai sin na duna lagli pikraba Manipur na Bharat bu malemda masak tak tuna lagli Manipur gi phurupcha pumba huyen landa thoba ipa ipu singi sarol surol ngaktani maram aduna ngasi phawba art and culture sports ta lakna fana bangamdriba sini American scientist amadi historian Jared Daman gi wafan palladuna cherol asina hai Jared Damanna Guns, Jam and Still Haiba Like asi idringaida field biologist oina New Guinea da uchek singi maramda thijilami mafam aduda uchek makhal khara na hingba ngamlaga ataina karigi mut khibrno loinana miramdagi pairakpa uchek singa akoibada lairiba ahingba singa karamna mari lainara I haibasida pukning changna yengsanki kumjali sing ani kunga humdoi gi me ahumdagi khulai matik chana paiba kukijo terrorist singna jamjarba maitai khunja singda tamthiba mihat mipun kaya hanna Chatharakrabani haina palladuna cherol asina hai jahi ahum suraklaba hanna chunabana maram oiraga langairu raba matung haujik tada mayum da hanjinarakpada ngairi Khutlai kai kharadi haujik phawba hanjinba ngamdan lairi National Highway string maitai chatpa yadribani Bisnupur district ki tronglawbida mayumda tumdana leijaba mama machada bom kapsanduna angang ani tamthina hatkiba amadi mama buna suan kiba thawong asita sing namak terrorist ki lichatni thaudok adugi matangda khoi saunarba miyamna manak nakpada leiba CRPF ki posta atamnana maitai naha ahum hatkiba amadi atai kayabuna aso apan nang kiba thawong asimak sukan dem tokfam thoi asigumba thawong kaya asigi matakta Assam Rifles na hanadagi leiraba lamhen tuhenba kuki josing amadi phurup asigi Myanmar dagi narul lachang chelakpa mitop singda langi khuchu khulai tambiduna mateng pangsilli hainasu zerol asina phongdorakli Manipur da pikliba angang ni hatchibagi thawong Mehbuba Mufti na condemn tawkri Bisnupur district ki tronglawbida bom kapsinduna sahi nauriba angang ani hatchibagi thawong adu People's Democratic Party PDP gi president Mehbuba Mufti na akan mamong da condemn tawkri thawdok adugi matangda social media da thagalakpa warol amada Mufti na hai micham miyam maru oina pikliba angang singda afaba makhalgi khulai sijanaduna attack tawba haibasi khwaidagi awangba thakta condemn tawfam thoi mari lainaba authority na micham kya sikhibagi matangda hojik phawba tumina leisinbagi thawong asi ningba kai ningai ni kanagumba miyoi natraga party amatabu mingpanba tawdana mahangna haiki jahi nauriba angang ani hathibagi matangda mari lainaba authority na matik chaba action lokhatpam thoi micham miyamgi punsi amadi lanthum ngak chenna bahona bagi mahutta politician gi khudong chaba launa bahona bagi khudam mayek sengna fangle hairi